Hi ma'am, akhoi parugi khutsa se ngo akhoi paru se school da ge ne lauroi ni nong shu sum khara khara chu khutsa che ngo ne boss tu mai chali ai video loi ka ma khang de te yang yum chang ni da ne om nang tiffin chara pora खा खा chare ya दोस्त भी खा dos ne chai ba ngi dos na su chare ro how hai bro dos na बहुत टेस्टी है बहुत टेस्टी है और आलू भी दे दिया आलू chu pi ba nu man da sha chai re ina khoi paru lau chat pa matam se da ko khoi paru ge heng se dia making gi ne school gi oina ya sa ba gi moi ke gi diwali gi ne adu dia poro oina hai bani ai je ngasi koi thi thi re nong chu bodon toi mai dukan se ambo hangam dre dia phangak tre adu khangning ning jangak ba khoi gi mamang da than gi ba sing se adu se re gi dum khatang apha ba si mapan amu ba je kheto ga si pi kharni adu ga kai kai no color su pi ro oina hai ba moi kari kari to doi no hang de dia amaga adu ga di kai no dia amaga color ga pi ro oina hai ba ne ba adu si dia amakak ani ka sum pi kharani si mapan se kheto ga honna si use to lang tik lang baina dum pi ga su jare ngasi hang hau da bagi ne ba ko aduga asena mayam ai se hot pada sai re mayam se hot pada loina sai thore ai ne se sum ning jangak ba ko adigi sigi namu ki mamang da su sem gi baina DIY mamang da jan tharak bagi ko ge pista gi kaino cover se magi mapan gi cover se ning jangak baina sumaina ko pa asigi photo se da ko ketang matau mana baina asi se sai se da man nap ba aduga se da man nap siraina pitak to no sai se da aina hai se mem na gyan tabra ta da hangge aduga sigi ming si mirror macha si su ko aina agi suit ta gi lokthok bane ba ko ai di churidar se laga suma mai da sumaina thama si ga da sumaina embroidery to gi ba aina dum lokthok na thama bu bane ba dum kari da kana ra kana na adu kan de kana dori mare haji se aina hai se mem na gyan ta da ba su ye nungsa phujale nungsa kha kha thok lai gi phi phaudu ga amu yeng binara se sei carton mache khak loge ma si ka thai kare pange ai se sina sum haijan tham su si mapan se kak bajar bani se de khai jala tham ka carton se mache khak laure sumai ne na kolom na round shape to bani asi ki carton gi manung gi oi ba yam pare guju gujak laure duna round oi bi yad और कक्पदा फजना सेमगे चावगदा पिकद्रा खंगने मैम आइना खली सुमाइना अमते येंगगे फजब्रा फजदब्रा आइना अमममता लेरोंग थोगा नपके तबको सुमाइना हम कक्पदा सेमजलगे जाम पारे सिगी कार्टून मचे खग आइना लौरकपसे मथकी दोरमगा ननो तगदरा केनो सुमाइना नि खग थोय दुगा आइना मथगमगो मखामगा तौगे तोइने बखो दुम येंग बिनेसि मैम आइना हाइबा ngamdraga su मैम येंग बिनेसि आदा सुमाइना आइना फेविकोल तैसलिनि फेविकोल से याम कुइरबा फेविकोल नि मखुम टाइ टाइ दोन किसन थमबगे दुम मथक दि मप्रांग नम कनो तरो मनुंगी दि चोलमे अदा सुमाइना आइना तैसले दुगा मयाइदा मिरर मच्चा से हापा सुमाइना को अदुगा पिस्ता की कवर से सुमाइना लेरंग थोके तवनी असे खरा दिले अदो तरुख ओगेना फजगद्रा जाम हेना चावगद्रा आइसु जिंगी दुनी को मैम जाम चावगद्रा जाम पिकद्रा मोंगने अदुम याद मारे आइना पिस्ता की कवर से तरुक लौरे चप मानबा मोंगसु लैतरे आइदि चप मानबा माई मकू से कवर से आइना नपति नपखरे अमदि दुम फजगदा माय दुग मथकदा कलर थाजनगे कलर सु कई लेरिबे एंगोंदा खंगदे अमगा कस मो सेमजल सी अनी ama he sung ha kang ga de dum फेविकोल से kang napkhini aba ama mo seme asigi matum si diam chana bure khara phajara mare cover se ne pot se ling law ne adum khai ne phajaga dai na design sumaina tau bani nam yeng min ra si ko mam si color thajal lage ha tang kang gi sen si kang ga matung dai color thajan ge color thi gi aduga dia se ina khetokpane se dia se dum nungde nungaite da ina horen sanda da momuk chalugini phanga ga di ahan madu pi gini aba ai phangakta de na ahan badum sumaina tawraga semna thambani ai di semdungna thamawradi ko mapan pan ga mu base nungaite moi ju school gi mem sing na uradi thana baga pirei ne na khan ga ne ba sengna budi te thokna budi thamme horen dukan hangamadi ahan ba pi bi gini aduga aigi kaino dosu choli banina color do taidri aduna aina ne ai samma ton se phajana huidare
2022 मारे इन स्ट्रेनिंग तौग्रीसे अदो समसे केराटिन तौददी यादबरा खंगदे चरू दुमाइन तौरे मतोन से फजना हुइदरे अने खोय मपासु लागा सम हाइदे खोय मपासे आदे इलेक्शन ड्यूटी चलु बैना नुंगाइतना कक्तना लेबको द मा लामिना कागे ngasiदी इराय नुमित adum kakpa ja mana jumse senandra irai dum kakke bado irai नुमित से sum ka ai thanda ka ge dai ne parlor da changa ka ka da bani matam moi kui ne chang bado ai training to ai keratin jam tau ninge hojik se ado pung ani hum chang ma ngai na bado ai hati na tan ba adu su tau di haroi tau ge di khali ni ko hojik na tra su adu maton chita su sam kak na ba su mi su kanam lai tare hai parlor da chang ure matam chang ani adu ni thanda kakke to ni jenge mamangdꯁꯨ ꯑꯩ ꯁꯨꯃꯥꯏꯅꯕꯨꯗꯤ ꯀꯛꯄꯨꯗꯤ ꯀꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯟꯅꯅꯕ ꯑꯩꯒꯤ ꯁꯝꯁꯤꯗꯤ ꯑꯀꯣꯏꯕꯅꯤ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕꯒꯤ ꯄꯩꯁꯥꯒꯤ ꯃꯃꯜ ꯂꯣꯏꯈ꯭ꯔꯦ ꯍꯤꯗꯥꯛ ꯆꯍꯤ 2 ꯐꯥꯔꯛꯑꯃꯤꯅ ꯈꯣꯏꯒꯠꯂꯦ ꯍꯥꯟꯅꯒꯤ ꯁꯝꯗꯤ ꯑꯈꯣꯏꯕ ꯁꯝꯅꯦꯕꯀꯣ ꯑꯩꯁꯦ ꯈꯣꯏꯔꯃꯤꯅ ꯃꯇꯣꯟꯗꯅꯤ ꯃꯥꯏ ꯍꯤꯗꯥꯛꯀꯤ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨꯁꯨ ꯆꯔꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯛꯅꯤꯡꯗꯕꯅ ꯁꯝꯁꯦ ꯁꯝ ꯁꯥꯡꯕꯗ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯩ ꯑꯗꯨꯒ ꯈꯣꯏꯔꯃꯤꯅ ꯏꯁꯪ ꯁꯪꯗꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯁꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯌꯥꯗ꯭ꯔꯦ ꯃꯇꯣꯟꯁꯦ ꯑꯅꯤ ꯃꯁꯝ 2 ꯊꯣꯛꯑꯦꯕ ꯄꯣꯈꯥꯏꯕꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯍꯨꯏꯗꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯊꯤꯔꯦ ꯑꯗꯨꯅ ꯀꯛꯊꯠꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯣꯏꯕ ꯑꯇꯤꯡꯕ ꯁꯝꯗꯣ ꯑꯣꯏꯔꯗꯤ ꯑꯃꯈꯛꯇꯪ ꯃꯊꯛꯇ ꯐꯥꯏꯖꯦ ꯌꯥꯔꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯣꯏꯕꯅꯤꯅꯀꯣ ꯑꯩꯅ ꯍꯣꯔꯦꯟ ꯃꯥꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯀꯤꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯗꯣ ꯑꯗꯨꯅ ꯔꯕꯔ 3 ꯀꯤꯟꯖꯜꯂꯦ ꯑꯗꯨꯒ ꯃꯇꯣꯟꯁꯤꯗ ꯀꯛꯊꯠꯂꯒꯦ ꯀꯥꯇꯤꯅ 12 ताद्री ममांग दे पट औबनी सोंदसु तौना लेरुबदो अदुगा से कथलगा कोक तुमधोरुदोइने अमु आई अनीरक सुरनी ngasa ayukta de ina kokse tumdraba ana han jumja senu bise ina thau teiraga luthokre aduga ngasi se kakpan ye ngasi kamai tauge na managadra manaroi da khangne manana dikak iko ten gidaba male matause samse tenjarasanu akhoi jadaba masamdo thamnasu kusumde kanararoi खोरे दा समसे हानदी क्याम जाममी हौजिकती स्ट्रेनिंग तौबाइसे खरनी त फजबगी तनिको अदुबु जुंगा खरनी फजबगी दा खल्लगा तौरबनिना हौजिकती अमु पोट लोयरे समगै लिक गर हातोगा येंगे सोन ममांगदा पुरकपैना खजिखरा मानादबसे जेंगे कमाइना तौगेन इथंददी सुमाइना पुसनग्रेदी ngमरो ngमदरे मनिंगदा ककपसे अदु खजिखरा मानादबो वरसु जारे पलरदा कुई मतम याम चंगे दम जार मारे मतोनगे अहुई बंगे लोयने कथत खरमिना जादी जार सम थादोक पसु कया हैना दे दुना पुंजनगे जार बय क्याम खोई नो होने खोई यम आई समझे हानागी सुमाय हल्ले हानागी मोंगदो अजी केरेटिन तौथोदे आई समझे खरा मोंधगिद्रा कइनो खंगदे अदुगा केरेटिन तौलोरगा मोइस ट्रेनिंग तौरसु समसे लिक्सन गरे फजना हानादी खुजा ममने जी लिख करे जाती ना समझे रबरना पुंजन मु येंगे थादोक मतन दे तुम सुम जारे कुम पुन्ने समझी देना मन पुंदुइनी ना पुल्लगा मोमु मानबरा मानदबरा येंगे फिसु तागरे अदो करांगुमना इमुंगदा सम कक्पा फते हारकपसु यायको इथंदा दुम कक्पगी सुम कक्सले अदुगा हौजिक लोइना अमा वाइ सिटलगा वाइ तेरनी इरु थुक्तो उरगे इसे इरु माइ थौर क्वाइदी 12 तादी मनुंगे परप्रप समजे लुथोगी अदुगा हौजिक से मैम अखोय पासे तुम होगलेन तन चली अंगा ड्यूटी देगी हल्लागा खोजि चाक तुकना खोतना लोइ लोयरगा मोय अनि मसम कक्पा पुबीनी अयुक्दा कदबसु स्कूल लेरबनिना नै मपागी जु ड्यूटी लेबा करिगा मोय हेनुंदिन दमा तारे मसम कक्पासे खानु भगिने नोंग चुरक तोरेने ngarang na handagi dum nong kup chuba khotpa sum tauna leire nong se thabak nong chu di thabak se jangchan de phiron kangba khotpa ma tauna basi nungai te nong chu basi ju ingwei khala budi dum nungai ko hojiki yamna ingdare asadra bina nungai re da moi ju chakhare gi thabak khara wat pa nga sai sing do loisalugi ge moi chakhare bina ingna ta khoi mapa nga kania ba ngonda फालतू थबक तौ इता है कने अदुगा सिसे ऑनलाइन दगे ngasa khoi chakcharing ida lakpani wallpaper ne bako sunda chairi ngasa ida loisalamde chak thongaga charaga hajik loisalakpada ngai banina
ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯏꯗꯤ ꯀꯣꯜ ꯂꯤꯛꯀ ꯐꯦꯡ ꯂꯣꯏꯔꯛꯄꯗ ꯃꯣꯏꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯅꯤ ꯇꯨꯝꯊꯔꯨꯔ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤ ꯋꯥꯜꯄꯦꯄꯔꯁꯦ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯁꯤ 119 ꯄꯤꯌꯦꯕꯀꯣ ꯑꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯗ ꯆꯥꯛꯈꯨꯝꯗ ꯑꯩꯅ ꯊꯥꯎꯒ ꯊꯝꯕ ꯔꯦꯛꯇꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯄꯥꯝꯕꯅ ꯁꯤꯒꯤ ꯈꯤꯇꯪ ꯃꯨꯁꯟꯕ ꯃꯆꯨꯁꯦ ꯄꯥꯝꯕꯅꯦꯕ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯇꯧꯕꯗ ꯈꯤꯇꯪ ꯁꯣꯏꯔꯦ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯒꯤ ꯁꯔꯨꯛ ꯁꯤꯁꯨ ꯁꯦꯒꯥꯏꯔꯦ ꯌꯦꯡꯉꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯒꯤ ꯁꯔꯨꯛ ꯁꯨꯝ ꯅꯞꯁꯟꯈ꯭ꯔꯒꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯨꯝ ꯐꯖꯖꯔꯅꯤ ꯁꯨꯝ ꯎ ꯃꯆꯨꯒꯤ ꯃꯑꯣꯡꯁꯤꯗꯅ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯤꯇꯪꯗꯤ ꯂꯥꯏꯠ ꯑꯣꯏꯔꯦ ꯁꯤꯅ ꯃꯤꯁꯣꯁꯤꯁꯨ ꯁꯨꯝ ꯁꯣꯏ ꯈꯔ ꯑꯃꯨꯛ ꯑꯃꯨꯛꯅꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯟꯅꯒꯤ ꯑꯉꯧꯕ ꯑꯁꯦ ꯅꯞꯄꯤꯅꯦꯕꯀꯣ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅꯗꯤ ꯌꯦꯡꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯎꯔꯝꯒꯅꯤ ꯑꯗꯣ ꯊꯥꯎ ꯍꯦꯛꯇ ꯇꯣꯜꯂꯦ ꯑꯉꯧꯕꯅꯤꯅ ꯆꯨꯁꯟꯕꯁꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯄꯥꯅ ꯂꯣꯏꯔꯒꯗꯤ ꯀꯣꯟꯊꯪꯅ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯤ ꯑꯉꯧꯕꯁꯤꯅ ꯐꯖꯩꯌꯦ ꯃꯥꯅ ꯐꯕꯨꯗꯤ ꯐꯖꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯁꯤ ꯃꯨꯟꯅꯞꯄ ꯌꯦꯡꯁꯤ ꯃꯅꯨꯡꯒꯤꯗꯤ ꯑꯃꯨꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯑꯉꯧꯕꯁꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠꯀꯤ ꯊꯥꯎ ꯀꯩꯅꯣ ꯇꯧꯕꯁꯤꯅꯀꯣ ꯊꯥꯎ ꯆꯣꯡꯕꯁꯤꯅꯅꯦ ꯃꯣꯠꯂꯦ ꯑꯗꯨꯝ ꯇꯩꯊꯣꯛꯄ ꯂꯦꯞꯍꯧꯔꯗꯤ ꯑꯗꯨꯝ ꯅꯞꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯁꯤꯕꯨꯗꯤ ꯅꯞꯀꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤꯅ ꯅꯞꯄꯒ ꯌꯦꯡꯉꯁꯤ ꯑꯃ ꯃꯆꯨꯁꯤ ꯑꯣꯏꯔꯗꯤ ꯊꯥꯎ ꯆꯣꯡꯉꯁꯨ ꯃꯣꯠꯂꯁꯨ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯈꯤꯇꯪꯗꯤ ꯐꯕ ꯃꯥꯜꯂꯤ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯑꯣꯏꯕꯨꯗꯤ ꯑꯣꯏ ꯑꯗꯨꯏꯁꯨ ꯑꯉꯧꯕꯅꯤꯅ ꯃꯣꯠꯁꯟꯈꯤꯕꯅ ꯍꯥꯜꯂꯤ ꯕꯣꯝꯁꯨ ꯀꯟꯅ ꯊꯥꯏ ꯗꯤꯋꯥꯂꯤꯒꯤꯗꯨꯅ ꯑꯩꯒꯤ ꯚꯣꯏꯁꯁꯤꯒꯗ ꯕꯣꯝꯒꯤ ꯗꯣꯡꯗꯥꯡ ꯇꯥꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯒꯤꯁꯤꯁꯨ ꯀꯪꯗꯤ ꯀꯪꯉꯦ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯐꯒꯠꯂꯛꯑꯦ ꯐꯖꯅ ꯑꯗꯨꯒ ꯀꯂꯔ ꯇꯧꯔꯒꯦ ꯀꯂꯔꯁꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡꯕ ꯑꯃꯒ ꯅꯥꯄꯨ ꯑꯃꯒ ꯑꯉꯧꯕ ꯑꯃꯒ ꯂꯩ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯆꯨ ꯂꯩꯇꯦ ꯑꯇꯣꯞꯄ ꯃꯆꯨ ꯑꯩꯅ ꯑꯗꯨꯝ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯨꯝꯕꯒ ꯊꯥꯅꯤꯡꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯗꯒ ꯄꯣꯔꯛꯑꯣ ꯍꯥꯏꯗꯤ ꯅꯪ ꯐꯥꯜꯇꯨ ꯊꯕꯛ ꯇꯧꯏ ꯇꯃꯥ ꯍꯥꯏꯔꯛꯀꯅꯤ ꯎꯜꯇꯥ ꯄꯨꯜꯇꯥ ꯊꯕꯛ ꯇꯧꯋꯦꯅ ꯑꯉꯥꯡꯕꯁꯦ ꯑꯗꯨꯝ ꯊꯥꯖꯜꯂꯦ ꯑꯂꯩꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯗꯤ ꯄꯣꯠꯁꯦꯀꯣ ꯋꯦꯁ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯁꯝꯖꯟ ꯈꯣꯠꯆꯟ ꯇꯧꯔꯗꯤ ꯑꯗꯨم ꯐꯖꯔꯦ ꯃꯑꯣꯡꯁꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯜꯂꯝꯒꯅꯤ ꯐꯖꯅ ꯇꯟꯗꯦ ꯀꯥꯏꯅ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯁꯨꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯇꯨꯛꯇꯥꯛ ꯇꯧꯕꯁꯦ ꯐꯖꯗ ꯁꯨꯝ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦ ꯃꯌꯥꯏꯒꯤ ꯃꯤꯔꯛꯁꯦ ꯑꯀꯣꯝꯕꯗ ꯍꯥꯞꯄꯝꯒꯗꯤ ꯑꯃꯨꯛ ꯔꯣꯡ ꯇꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯝ ꯅꯞꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯒꯔꯕꯇꯤꯒꯤ ꯆꯩꯁꯤꯗ ꯏꯁꯇꯤꯛꯁꯤꯗꯀꯣ ꯂꯁꯤꯡ ꯈꯛꯇꯪ ꯇꯩꯔꯒ ꯅꯥꯟꯒꯦꯗ ꯁꯨꯝ ꯇꯩꯊꯣꯛꯑꯒ ꯌꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯀꯪꯉꯒ ꯅꯞꯄꯒꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯐꯖꯔꯦ ꯅꯞꯄꯦ ꯐꯖꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯗꯧꯔꯕꯅꯤ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦꯕꯀꯣ ꯁꯤ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯒꯦ ꯁꯤ ꯃꯅꯨꯡꯗ ꯑꯩ ꯁꯤꯒꯤ ꯍꯣꯠ ꯒ꯭ꯂꯨꯒꯟꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯣꯔꯦꯟ ꯁꯤ ꯅꯞꯅꯕꯒꯤꯅꯤ ꯍꯣꯠ ꯒ꯭ꯂꯨꯒꯟ ꯅꯞꯈ꯭ꯔꯗꯤ ꯄꯥꯛꯂꯥꯎ ꯅꯥꯟꯊꯣꯛꯇꯕꯅꯤꯅꯀꯣ ꯁꯤ ꯃꯩ ꯅꯝꯁꯤꯜꯂ ꯊꯝꯃꯝꯒꯦ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒꯗ ꯑꯩꯒꯤ ꯊꯥꯎꯒꯤ ꯁꯤꯒꯤ ꯔꯦꯛꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯅꯞꯐꯧꯔꯒꯦ ꯐꯅꯁꯨ ꯁꯦꯡꯗꯣꯛꯑꯁꯨꯀꯣ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯅꯣꯡꯃꯒꯤ ꯁꯨꯝ ꯈꯔꯕꯤꯒ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯈꯔꯕꯤꯒ ꯐꯅ ꯁꯦꯡꯉꯁꯨ ꯀꯥꯏꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯂꯦꯞꯇꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯎꯐꯨꯟꯁꯤꯡꯁꯦ ꯐꯖꯅ ꯇꯩꯊꯣꯛꯈ꯭ꯔꯒꯦ ꯊꯥꯎꯅꯤꯅꯀꯣ ꯃꯈꯥꯗꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯕ ꯃꯊꯛꯀꯤꯁꯤꯗꯅ ꯑꯃꯨꯛ ꯊꯥꯎ ꯇꯣꯠꯄꯒꯤ ꯃꯣꯜꯂꯤꯁꯦ ꯑꯃꯨꯛ ꯑꯗꯨꯏꯁꯨ ꯁꯨꯝ ꯅꯞꯁꯜꯂꯒꯦ ꯁꯤꯒꯁꯦ ꯑꯃꯨꯛꯅꯦ ꯌꯥꯝ ꯐꯠꯇꯕ ꯇꯣꯜꯂꯦ ꯊꯥꯎꯁꯦ ꯑꯗꯨꯒ ꯇꯩꯊꯣꯛꯇ꯭ꯔꯒꯗꯤ ꯁꯤ ꯃꯊꯛꯇ ꯅꯞꯁꯟꯈ꯭ꯔꯒꯗꯤꯀꯣ ꯅꯥꯟꯊꯣꯔꯛꯀꯅꯦꯕ ꯊꯨꯅ ꯑꯗꯨꯅ ꯑꯩꯅ ꯀꯣꯜꯂꯤꯟ ꯈꯔ ꯆꯥꯏꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣꯗꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯆꯣꯠꯊꯣꯛꯄꯗꯤ ꯑꯗꯣ ꯀꯣꯜꯂꯤꯟ ꯈꯔ ꯆꯥꯏꯔꯒ ꯇꯩꯊꯣꯛꯄꯅꯤ ꯁꯦꯡꯅ ꯁꯦꯡꯗꯣꯛꯑꯒꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯑꯗꯨꯝ ꯁꯦꯡꯗꯣꯛꯑꯗꯤꯀꯣ ꯂꯪꯗꯤ ꯂꯪꯉꯤꯅꯦ ꯑꯃꯣꯠꯄ ꯃꯧ ꯅꯞꯇꯦ ꯑꯗꯨꯕꯨ ꯑꯉꯧꯕꯅꯤ나 ꯅꯣꯡꯃ ꯅꯤꯅꯤ ꯍꯦꯛꯇ ꯁꯦꯡꯗꯣꯛꯍꯧꯗꯕꯗꯅꯦ ꯃꯤꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗꯒ ꯆꯪꯕꯗꯤ ꯌꯥꯝ ꯃꯣꯠꯄ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯗ ꯊꯥꯎ ꯃꯌꯥꯝ ꯅꯞꯁꯟꯕꯒꯤꯅꯦꯕ ꯑꯗꯨꯅ ꯁꯤ ꯀꯂꯔꯁꯤ ꯑꯣꯏꯔꯗꯤ ꯁꯤꯕꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯨꯁꯟꯕ ꯁꯨꯝ ꯁꯥꯏꯅ ꯄꯥꯜꯂꯤꯕ ꯑꯃꯨꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯂꯥꯏ ꯑꯣꯟꯊꯣꯛꯑꯔꯣꯏꯗ ꯑꯗꯨꯝ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯞꯁꯜꯂꯒꯦ ꯑꯂꯥꯛꯄꯁꯦ ꯑꯁ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯁꯨꯝ ꯆꯠꯈꯤꯕꯁꯦ ꯃꯇꯝ ꯈꯪꯗꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯅꯤ ꯁꯤ ꯅꯞꯄꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯕꯨ ꯀꯥꯏꯅ ꯑꯗꯨꯝ ꯈꯜꯂꯁꯨꯕꯀꯣ ꯍꯥꯏꯗꯤ ꯃꯄꯥꯛ ꯑꯣꯏꯅ ꯅꯞꯄ ꯅꯠꯇꯕꯅꯤꯅ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡ ꯇꯧꯕꯗ ꯍꯧꯖꯤꯛꯁꯦ ꯐꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯁꯦ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯥꯡꯕꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯕꯅꯣ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯃꯦꯝ ꯑꯁꯤꯁꯤꯅ ꯈꯔꯗꯤ ꯂꯦꯝꯍꯧꯔꯦ ꯑꯗꯨꯒ ꯁꯥꯏഡ് ꯑꯃ ꯁꯨꯃꯥꯏꯅ ꯅꯞꯄꯦ ꯑꯩꯅ ꯑꯩ ꯏꯊꯟꯇ ꯅꯞꯄꯩꯅꯀꯣ ꯀꯦꯃꯦꯔꯥ ꯄꯥꯏꯃꯤꯟꯅꯕ ꯃꯤꯁꯨ ꯂꯩꯇꯕꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯥꯏഡ് ꯑꯃꯗꯤ ꯅꯞꯄꯦ ꯑꯗꯨꯒ ꯁꯤ ꯅꯞꯄꯗꯇ ꯃꯌꯥꯝ ꯄꯨꯡ ꯀꯌꯥ ꯆꯪꯈ꯭ꯔꯦ ꯑꯁꯤꯒꯤ ꯒꯣꯜꯁꯤꯗꯁꯨ ꯅꯞꯄꯛꯄꯁꯤꯒꯗ
ꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯪꯉꯝꯕ ꯈꯪꯉꯝꯗꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯁꯥꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯁꯥꯈꯤꯕꯗꯨꯅꯤ ꯁꯤ ꯃꯃꯥꯡꯗ ꯑꯉꯧꯕꯁꯦ ꯃꯆꯦꯠ ꯈꯔ ꯂꯩꯌꯦꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯣꯠ ꯒ꯭ꯂꯨꯒꯟꯁꯨ ꯁꯥꯔꯦ ꯐꯖꯅ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯂꯨꯁꯤꯁꯨ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯣꯕꯔ ꯅꯞꯄ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤ ꯅꯞꯄꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯪꯉꯦ ꯀꯂꯔ ꯑꯉꯥꯡꯕꯁꯤꯁꯨꯀꯣ ꯑꯗꯨꯒ ꯃꯅꯤꯡꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯔꯇꯨꯟ ꯃꯆꯦꯠꯁꯤꯗ ꯅꯝꯕꯅꯦ ꯀꯩꯅꯣ ꯀꯔꯤ ꯍꯥꯏ ꯍꯣꯜ ꯒ꯭ꯂꯨꯒꯟꯁꯦ ꯅꯞꯄꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯞꯄꯦ ꯁꯥꯏꯠꯇ ꯑꯃꯃꯝꯇ ꯑꯗꯨꯝ ꯅꯞꯄꯦ ꯑꯃꯃꯝꯅ ꯐꯖꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯝ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅꯅꯦ ꯑꯩ ꯄꯨꯔꯥ ꯉꯝꯖꯔꯒꯗꯤ ꯄꯨꯔꯥ ꯒꯣꯜ ꯑꯣꯏꯅ ꯅꯞꯈ꯭ꯔꯁꯨ ꯐꯖꯕꯁꯨ ꯌꯥꯏ ꯑꯗꯨꯏꯁꯨ ꯑꯃꯈꯛꯇꯪꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯔா ꯈꯪꯗꯦ ꯑꯗꯨꯝ ꯃꯊꯛꯀꯤꯁꯤ ꯑꯃꯨꯛ ꯄꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯅꯝꯁꯤꯟꯕꯅꯤ ꯐꯖꯅꯅꯦ ꯅꯞꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯃꯅꯤꯡꯁꯤꯗ ꯀꯥꯔꯇꯨꯟꯁꯤꯒꯗ ꯑꯩꯅ ꯅꯞꯄꯅꯦ ꯒ꯭ꯂꯨꯁꯦ ꯅꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯑꯃ ꯁꯨꯃꯥꯏꯅ ꯅꯞꯄꯦ ꯑꯃꯃꯝꯇꯁꯤꯅ ꯐꯖꯒꯗ꯭ꯔꯥ ꯁꯥꯏꯠꯇ ꯑꯃꯨꯛ ꯃꯆꯥ ꯑꯃꯃꯝꯒ ꯍꯥꯞꯄꯒ ꯐꯖꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯍꯨꯝ ꯁꯨꯍꯟꯕꯅꯦ ꯑꯁꯤꯗꯤꯀꯣ ꯃꯌꯥꯝ ꯍꯣꯠ ꯒ꯭ꯂꯨꯒꯟꯁꯦ ꯁꯨꯝ ꯆꯤꯡꯊꯣꯛꯈ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯐꯖꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯟꯕ ꯐꯖꯔꯒꯗꯤ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅꯈꯟꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯇꯣꯞꯄ ꯀꯂꯔ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯐꯖꯒꯗꯣꯏꯅꯣ ꯑꯉꯥꯡꯕꯁꯤꯇ ꯂꯩꯕꯒꯤ ꯑꯩꯅ ꯑꯉꯥꯡꯕꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯁꯣꯟ ꯁꯥꯏꯠꯁꯤꯗꯁꯨ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯃ ꯊꯝꯃ ꯃꯄꯥꯟꯁꯤꯗ ꯃꯆꯥ ꯑꯃꯃꯝꯒ ꯇꯧꯔꯗꯤ ꯐꯖꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯛꯂꯕ ꯅꯣꯏꯅꯦ 이게 너는 점도 상반이네. 아스 그נו 쿠팔락보다 많이 또 이니 오이마 바이고 티노시고. 이게네. 바로 난 까이 정리 나와 이거 속도. ꯐꯅ ꯉꯜꯂꯤꯉꯩꯗꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯝꯃꯝ ꯈ꯭ꯔꯦ ꯑꯩꯒꯤꯁꯤꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯖꯅ ꯑꯣꯏꯖꯦ ꯂꯣꯏ ꯅꯞꯇꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯈꯨꯠꯆꯥꯏꯁꯦ ꯑꯃꯨꯛ ꯑꯩꯅ ꯁꯤꯒꯤ ꯀꯥꯔꯄꯦꯠ ꯃꯆꯥꯁꯦ ꯒꯣꯋꯥꯗꯒꯤ ꯀꯜꯀꯇꯥꯗꯒꯤ ꯄꯨꯔꯛꯄꯅꯦ ꯑꯁꯤꯁꯦ ꯑꯩꯅ ꯊꯥꯖꯤꯜꯂꯦ ꯀꯂꯔꯁꯤꯒ ꯑꯗꯨꯝ ꯈꯔꯁꯨ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯟꯁꯦ ꯊꯝꯃꯨꯔꯒꯦ ꯃꯐꯝꯗ ꯑꯩꯒꯤ ꯊꯥꯎꯒꯤ ꯁ꯭ꯇꯦꯟꯁꯦ ꯃꯐꯝꯁꯦ ꯊꯝꯃꯒꯦ ꯈꯤꯔꯀꯤꯒꯤ ꯀꯂꯔꯁꯤꯒꯗꯤ ꯃꯥꯟꯅꯔꯦ ꯃꯃꯥꯡꯗꯅ ꯑꯉꯧꯕꯁꯦ ꯇꯥꯏꯜꯁ ꯀꯂꯔꯁꯤꯒꯗꯤ ꯃꯥꯟꯅꯕ ꯑꯁꯨꯝ ꯌꯥꯔ ꯃꯥꯏ ꯍꯜꯂꯤꯉꯩꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯍꯪꯀꯣꯟꯅ ꯇꯞꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯤ ꯈꯪꯗꯦ ꯃꯜꯂꯒ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯥꯞꯆꯜꯂꯦꯅ ꯉꯁꯥꯏꯒꯤ ꯈꯥꯂꯤ ꯑꯣꯏꯔꯝꯕꯅꯤ ꯐꯖꯅ ꯆꯥꯛꯈꯨꯝꯒꯤ ꯐꯗꯤꯒꯁꯨ ꯊꯨꯞ ꯊꯥꯞꯅ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯍꯜꯂꯤꯉꯩꯗꯤ ꯐꯖꯕ ꯃꯥꯜꯂꯦ ꯐꯖꯅ ꯑꯩꯈꯣꯏ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯒꯗꯤꯀꯣ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯂꯔꯗꯣ ꯑꯉꯧꯕꯗꯨꯅ ꯐꯖꯕ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯏꯃꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯂꯩꯖꯔꯅꯤꯗ ꯃꯣꯠꯂꯛꯑꯒ ꯑꯃꯨꯛ ꯋꯥꯏꯠ ꯁꯤꯟꯗꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯤ ꯑꯃꯨꯛꯅꯦꯀꯣ ꯁꯥꯏꯠꯇ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯐꯖꯔꯒ ꯐꯖꯗ꯭ꯔꯦ ꯑꯃꯃꯝꯁꯤꯗꯅ ꯐꯖꯒꯗ꯭ꯔꯥ ꯑꯍꯨꯝ ꯁꯨꯍꯟꯂꯒꯅ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯤꯒꯤ ꯀꯣꯃꯟ ꯅꯞꯄꯅꯤ ꯁꯨꯃꯥꯏꯅꯅꯦ ꯀꯂꯔꯁꯤꯁꯨ ꯂꯩꯇꯕꯅꯤꯅ ꯋꯥꯏꯠ ꯀꯂꯔ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯊꯤꯔꯕ ꯈꯪꯗꯦ ꯑꯉꯥꯡꯕꯁꯤꯗꯕꯨ ꯐꯖꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯒꯤ ꯖꯨꯝꯁꯦ ꯄꯨꯔꯥ ꯆꯥꯏ ꯂꯣꯏꯔꯦ ꯑꯩꯁꯤ ꯍꯣꯠꯅꯅ ꯂꯩꯕꯗ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯐꯖꯔꯒꯗꯤ ꯊꯝꯃꯦ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯐꯖꯗꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯈꯤꯕꯅ ꯐꯔꯅꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯔꯥ ꯍꯥꯏꯅ ꯋꯥꯔꯨꯕꯒꯤꯀꯣ ꯃꯦꯍꯟꯅ ꯇꯧꯔꯨꯕꯒꯤ ꯑꯗꯨꯝ ꯅꯞꯄꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯅ ꯙꯨꯞ ꯊꯥꯈ꯭ꯔꯦ ꯃꯦꯔꯥꯒꯤ ꯋꯥ ꯖꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯕꯖꯥꯔ ꯆꯧꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯗꯨꯀꯥꯟꯗꯣ ꯍꯥꯡꯉꯝꯃꯗꯤ ꯗꯤꯌꯥ ꯂꯧꯔꯨꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯕꯤꯜꯗꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯥꯏꯠꯅ ꯁꯖꯥꯏꯈ꯭ꯔꯦ ꯐꯖꯩ ꯀꯂꯔꯁꯤꯡꯁꯦ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯕꯣ ꯍꯥꯏꯗꯤ ꯕ꯭ꯂू ꯀꯂꯔꯁꯤꯒ ꯒ꯭रीन ꯀꯂꯔꯒ ꯋꯥꯏꯠ ꯀꯂꯔꯒ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯁꯤꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨꯅꯦ ꯀꯣꯝꯕꯤꯅꯦꯁꯟ ꯐꯖꯩ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯊꯥꯗꯔꯛꯏꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩ ꯐꯤꯁꯦ ꯁꯣꯅꯨꯗ ꯂꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯆꯤꯊꯔꯝꯃꯤꯖꯣ ꯐꯤ ꯑꯃ ꯃꯄꯥꯏ ꯒꯦꯟꯖꯤ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯃꯌꯥꯝ ꯃꯥꯔꯀꯦꯠꯇ ꯂꯥꯛꯑꯦ ꯗꯨꯀꯥꯟꯁꯨ ꯍꯥꯡꯉꯝꯗꯦ ꯅꯣꯡ ꯆꯨꯕꯒꯤ ꯑꯗꯨꯒ ꯁꯤꯝꯇ ꯂꯥꯏꯕꯛ ꯐꯅꯗꯤ ꯍꯥꯡꯉꯝꯃꯦ ꯑꯩꯈꯣꯏꯁꯨ ꯗꯥꯏꯔꯦꯛ ꯆꯪꯉꯛꯄꯅꯦꯕ ꯂꯩꯕꯥꯛꯀꯤ ꯗꯤꯌꯥ ꯌꯣꯟꯕ ꯃꯐꯝꯁꯤꯗ ꯑꯗꯣ ꯍꯥꯡꯉꯝꯃꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯄꯨꯔꯥꯅꯥꯗꯣ ꯄꯤꯔꯔꯣꯏ ꯑꯍꯟꯕ ꯑꯣꯏꯅ ꯄꯤꯔꯅꯤ ꯁꯤꯗꯒꯤ ꯈꯜꯂꯒꯦ ꯑꯁꯤꯁꯨ ꯗꯔꯖꯟꯗꯀꯣ ꯂꯨꯄꯥ 10 ꯗꯤꯌꯥꯁꯦ ꯗꯔꯖꯟꯗ 19ꯗꯅꯦ ꯑꯗꯣ ꯑꯩꯅ 15 ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯛꯑꯦ ꯑꯍꯟꯁꯤꯁꯨ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯅ ꯗꯔꯖꯟ 3 ꯂꯧꯈ꯭ꯔꯅꯤ ꯍꯌꯦꯡꯗꯤ ꯄꯔꯨꯒꯤ ꯄꯤꯔꯅꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦ ꯁꯤꯗ ꯈꯔ 3 ꯂꯧꯔꯛꯑꯦ ꯗꯔꯖꯟ 3ꯈꯛꯅꯦ 15 ꯇꯧꯅ 95 ꯄꯔꯨꯒꯤ ꯑꯃ ꯄꯤꯈ꯭ꯔꯅꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯑꯩꯁꯦ ꯂꯧꯔꯒꯦ ꯈꯜꯂꯒ ꯂꯧꯔꯔꯣꯏ ꯍꯌꯦꯡ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯀꯨꯕꯦꯔ ꯌꯟꯇ꯭ꯔꯝꯁꯦ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯪꯉꯨꯕꯗꯀꯣ ꯂꯧꯅꯤꯡꯕ ꯌꯥꯝ ꯄꯣꯛꯑꯦ ꯍꯌꯦꯡ ꯑꯩ ꯀꯩꯅꯣ ꯙꯟꯇꯦꯔꯁ ꯅꯨꯃꯤꯠꯇ ꯂꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯨꯝꯗ ꯆꯠꯇ꯭ꯔꯁꯨ ꯁꯤꯒꯗ
ꯀꯦꯒꯦ ꯇꯧꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯁꯝꯖꯤꯔꯩ ꯍꯥꯏꯅꯕ꯭ꯔꯣ ꯅꯥꯀꯣꯡꯗ ꯊꯦꯠꯄꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤꯁꯦ ꯀꯦꯃꯦꯔꯥꯁꯤꯗꯗꯤ ꯌꯥꯝꯅ ꯍꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒꯅꯦ ꯌꯥꯝ ꯀꯨꯏꯕ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦ ꯃꯜꯂꯦ ꯐꯖꯅ ꯃꯜꯂꯦ ꯀꯂꯔꯒꯁꯦ ꯀꯣꯏ ꯑꯗꯨꯕꯨ ꯅꯥꯄꯨ ꯃꯆꯨꯁꯤꯗꯤ ꯈꯔꯕꯨ ꯐꯖꯔꯦꯕꯀꯣ ꯑꯉꯥꯡꯕꯒꯁꯤꯗꯤ ꯂꯣꯏꯅ ꯀꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯝꯗꯕ ꯆꯥꯛ ꯂꯥꯎꯅ ꯊꯤꯟꯖꯜꯂꯛꯄꯁꯦ ꯀꯤꯂꯤꯞ ꯑꯗꯨꯃꯥꯏꯅ ꯐꯥꯕꯗꯨ ꯑꯣꯏꯔꯗꯤ ꯐꯩꯗꯅꯀꯣ ꯃꯇꯨꯡꯗꯒ ꯌꯥꯎꯗꯦ ꯌꯥꯝ ꯀꯨꯏꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯂꯨꯄꯥ 90 ꯍꯥꯏꯌꯦꯁꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯗꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯁꯤꯒꯗꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯞ ꯇꯧꯕꯁꯦ ꯑꯩꯅ ꯄꯥꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯄꯨꯔꯥ ꯃꯟꯕꯗ ꯂꯣꯏꯔꯝꯃꯦ ꯑꯗꯨ ꯁꯤꯒꯨꯝꯕꯅꯦ ꯃꯌꯥꯝꯅ ꯈꯪꯗꯕꯁꯨ ꯌꯥꯏ ꯈꯨꯃꯟ ꯑꯃ ꯆꯥꯗ꯭ꯔꯦꯁꯦ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯈꯔ ꯇꯧꯔꯒ ꯌꯨꯝꯗ ꯆꯪꯉꯦ ꯖꯦꯔꯨꯝ ꯄꯦꯂꯦꯠ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯌꯥꯁꯦ ꯂꯩꯔꯦ ꯗꯤꯌꯥꯁꯤꯒꯗ ꯑꯩꯁꯦ ꯏꯃꯥꯒꯤ ꯆꯨꯅꯤ ꯀꯩꯀꯩ ꯃꯤ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯂꯩꯔꯛꯇ꯭ꯔꯦ ꯁꯤꯒꯤ ꯆꯐꯨꯁꯦ ꯍꯥꯟꯅꯗꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ 35 ꯀꯨꯟ ꯍꯥꯏꯌꯦꯕ ꯑꯩꯅ 35 ꯂꯧꯋꯦꯅ ꯍꯥꯏꯕ ꯑꯍꯨꯝꯒ ꯄꯣꯔꯛꯏꯅꯦ ꯍꯌꯦꯡ ꯑꯩꯅ ꯆꯅꯥ ꯆꯦꯡ ꯀꯩꯀꯩ ꯑꯗꯨꯝ ꯀꯠꯅꯕꯒꯤ ꯑꯩꯅ ꯑꯍꯨꯝꯈꯛ ꯄꯣꯔꯛꯑꯦ ꯒꯤꯂꯥ ꯙꯨꯞ ꯑꯩꯈꯣꯏꯒꯤ ꯑꯆꯨꯔꯄ ꯙꯨꯞꯇꯨꯅꯤ ꯃꯄꯥꯝ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯄꯥꯔꯨꯒꯤ ꯁꯤꯒꯤ ꯋꯥꯏꯠ ꯄꯦꯟꯁꯤꯒ ꯐꯦꯕ꯭ꯔꯤꯛ ꯄꯦꯟꯁꯤꯒ ꯑꯃ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯄꯥꯔꯨꯒꯤ ꯗꯤꯌꯥꯅꯤ ꯈꯛꯀ ꯑꯗꯨꯒ ꯁꯤꯅ ꯑꯆꯧꯕ ꯘꯤꯒꯤ ꯗꯤꯌꯥ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯏꯅꯦ ꯑꯆꯧꯕꯁꯤꯅ ꯂꯨꯄꯥ 11 ꯑꯁꯤꯅ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯘꯤꯒꯤ ꯑꯃ ꯀꯠꯂꯅꯤ ꯑꯃꯈꯛ ꯄꯨꯔꯛꯇꯔꯦ ꯊꯥꯎꯒꯤ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯉꯁꯥꯏꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩꯔꯗꯤꯀꯣ ꯃꯦꯝ ꯑꯩꯁꯦ ꯆꯥꯕ ꯊꯛꯄ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯗꯨꯅ ꯀꯦꯛ ꯑꯩꯈꯣꯏ ꯃꯄꯥꯅ ꯆꯥ ꯂꯣꯟꯕꯤꯔꯦ ꯑꯁꯤꯒ ꯀꯦꯛꯅꯦ ꯇꯣꯁꯅꯦ ꯇꯦꯡꯀꯣꯠ ꯄꯨꯔ ꯆꯦꯜꯂꯛꯏꯁꯦ ꯃꯔꯨꯁꯨ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒ ꯁꯤ ꯁꯟꯅꯥꯒꯤ ꯆꯥꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯁꯥꯊꯤꯅ ꯉꯁꯥꯏ ꯆꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯕꯒꯤꯀꯣ ꯑꯗꯨꯒ ꯃꯥꯔꯕꯦꯜ ꯀꯦꯛꯁꯦ ꯍꯥꯎꯕꯅꯦ ꯉꯁꯤꯗꯤ ꯊꯣꯡ ꯊꯥꯛꯄ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ DIY ꯊꯕꯛꯇ ꯂꯣꯏꯁꯤꯟꯈꯔꯦ ꯃꯣꯏ ꯑꯅꯤꯁꯨ ꯈꯜꯂꯤ ꯌꯦꯡꯉꯨ ꯃꯈꯥꯗ ꯏꯁ ꯑꯩꯈꯣꯏ ꯄꯔꯨꯒꯤ ꯃꯁꯛꯁꯦ ꯑꯃꯨꯛ ꯀꯔꯤ ꯇꯧꯏ ꯍꯥꯏꯅꯣ ꯈꯪꯗꯦ ꯂꯤꯒ ꯖꯥꯃꯤꯒ ꯈꯜꯂꯤ ꯃꯥꯜꯂꯦ ꯀꯔꯝꯕ ꯀꯦꯛꯅ ꯆꯥꯎꯏꯒ ꯆꯥꯎꯗꯦꯒ ꯑꯗꯣ ꯑꯩꯁꯨ ꯊꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ